Image Paodam eng taribi khoi punamokbu taram nokchabaga loinana khurumjari ngasi maroiba pauda Anova India magi manglanda mahak ngaingamdaba fawi haina Prime Minister Narendra Modi na Independence Day gi thoram palanda phongdokre Manipur da su pak sanna humdra ni thoi suba Independence Day thoram pangthoknakre loinana huran ba khutpu gi mioy ama kakching police na ngasi phagatkhre mapungaiba pawmu pijari Humudra ni thoi rak suba India ki Independence Day gi palan thoramda Prime Minister Narendra Modi na historic oiba Red Fort tagi wa ngangbada haiki anova India magi manglanda mahak ngaingamda fawi Prime Minister na mahaki government ki report card su piki English ngani tara humdoibo best year oina lauraga chahi mari da tawraklaba chawkhat thorangi thabak sing panki hauji weriba India gi Saktamda Malem Punamakta Kanghalle aduga English ngani tara humdoi thabak tawkhibagi khongjang yengbadadi toilet ama sabada chahi chama sangani aduga minute marifu sangna ngangkhiba aduda PM Modi na haiki miyamna mangonda hainingba haina sanu madu karisul nate aduga leipak miyam amana aikhoigi mangjil thaduna sankhatkhre aduga madugi khanbada ngaingamdaba ma fawi haiki Independence Day thoramda wangang bada Prime Minister Narendra Modi na Indian Space Mission gi matangda haikibada English ngani kunithoi dadi makutta machu ohungi firal pairaba India gi masani pa natraga masanupi ama space da chalagani Malem gi largest government ki health care program so mahakna lauthoki aduga tribal angang singna Mount Everest bu maipakna kaba ngamki loinana Indian women team na South Pole expedition da chatki Malemna Indian electricity ki matangda ngangnaramba adu tumduna leramba samu hogalakle wafam singasi PM Modi na lauthokibani lebagasi gi mafam punamakta ngase Bharat na ningkha tamkhibagi chai humudraga ni choirak soba Independence Day gi thoram paksan na pangthoknari thoramasi Manipur gi lengak na susinduna first Battalion Manipur Rifles ki ground da Chief Minister N Biren na thoiba mitung oiduna pangthokre thoramadu da CM na Bharat Jati gi machu ahungi firal na singkhatuna amade Jati gi isai sakhanduna haudokke amade apunba contingent yankhai gi mass pass salami okay ngasi gi thoram gi parade commander na mangasuba India Reserve Battalion gi commandant SS Jugeshwar Sharma na MPS na oiki aduga mass pass contingent sing atugi manungda BSF CRPF Civil Police IRB Manipur Fire Service Home Guard Traffic Police, BDF, Excise Department, Forest Guards, aduga NCC, Cadet, Angalwadi amadi Asa Workers, College amadi School gi mahiroi gi team kaya yaukibada natana special attraction oina taraga manga suba mahila IRB, Nagaland aduga mapal suba Battalion, State Armed Forces, Madhya Pradesh, tongan ba security force kangluki Ben Nepal su yauki tungda Chief Minister na police officer ahumbo President Police Medal for Distinguished Service PK amadi Police Medal for Meritorious Service Officer amadi Personnel Tarahumdoida CBK President's Police Medal for Distinguished Service Phanglaba Police Officer ahumadudi Additional DGP AP Anand Prakash Inspector Syam Charan Singh aduga Asem amadi Inspector RK Tesbir Singh ni Atai Police Medal for Meritorious Service Phanglaba Singh di IGR Administration IK Muiva IPS aduga Deputy CEO Second TH Bijananda Singh amadi A Basanta Sharma Inspector Singh Songleithang Wi-Fi aduga Pamringang Langpinau aduga Nongchombam Inausa aduga Chabungbam Subol Head Constable Y Roshan Kumar Habildar MD Anwar Saha aduga Habildar S Sanatomba Rifleman Singh T Aviram aduga MD Kiamuddin amadi L Mira Kumar ni Medal for Excellence in Police Training 2015-16 na 7MR gi CEO Priyadarsini Laishram amadi Subedar MD Riyazuddin na
खुसिनकी Chief Minister's Trophy for Community Service na Technopal District Police ki SP Dr. S. Ibomcha amadi Inspector Nav B. Rishikesh Sharma da Chief Minister Trophy for Anti-Drug Campaign na SP Nav W. Basu Singh Senapati District Police ki Sub Inspector Felem Bankim amadi Constable Nav Gangmel Gaijonda Piki Masida natana CM na State Level Swasta Award 2018 su yentoke Maduda Kaksing District, Imphal West, amadi Thawal District na mathang sina Cleanest District Headquarters ki first, second amasong third prize kusinaki. Myoy lag amagi makhada leibagi manungda Swas Survection 2018 North East Region ki makok mathang ahum suba taraklaba Kaksing Kumbi amadi Mayang Imphal na manapiki. Special Open Defection Free Award na Mudagi Member Secretary da Kusinaki Bagaloina na District Manager DEGS Bisnupur Prasanta Oinam Amadi Karingans Assam gi Laisram Ranjit Singh da Special Prize Singh su yentoki. Ngasigi Thoramda Minister MLA Singh Civil Amadi Police ki Top Level Officer Singh Military Officer Singh aduga Government Employee Amadi Praja Miyam su sarugyaki. Thorangi athoiba mitungi warol piraduna CMN Birena Chingda Leiriba Amadi Tamgi Miyamda Aikoi Amata Oina Chatminaduna Aikoigi Iraibag Iramdangi Integrity Ngakminasi Haiki CM Namakata Kibada State Government Asi Matam Chupada Miyamgi Ihul Khangna Miyamgi Apamba Ngaktuna Thambagaloina State Ki Integrity Ngaktuna Thamli Haiki Nakalamaronda Hojik Manipur University Gi Nena Tadiba Watok Asi Yangsilaba Union Ministry of Human Resource Development Ki High Ranking Officials Sing Infalda Leiduna Yangsili Haiki Drugs Nisadi Lapur Honabada Manipuri Ladiba Mission Praja Ekoi Puna Honabi Sangi Hawkiba Taraga Maha Tarukshida State Sidai Anti-Drug Campaign Yamka and a Kumak Option of the Packet Name I started Ministry Dagi Joint Secretary Mathar Ramasuko Lady Narang Chili Pungani Dagina Dangi Pungara Makai Pova continuously Ekoi meeting the way almost 99 Ekoi Yanabagi, understanding of Porpaki Bunda Lele, Ekoi Masel Gimarta, Manama, sentiments of the defamatory Weba, Karikumbashi, Masianika, so we can on Apple to Japanese. On the Kanduris of Puna, unitely can get a winning academy. On the Physical Manipuri, to a certain sing the Puna Tominari by Himinari, Minari, or Shanari, but Satoxin. Development share of Nariba Smile Puna, Amato, the Lepinaga, Manipurga Ministry. Kaksing District Wainaso District Administration, Kaksing Nasinduna District Sports Association, Kaksingi Sanabungda, Humdraga Nitoi Suba Independence Day Thoram Pangtokre, Kaksing District ki Deputy Commissioner Nelithang Telen IAS na Atoiba Mitung Oiduna India gi Machu Ahungi Firal Chinkatuna Pahenki P Sankar MPS SDPO Kaksing na Parade Commander Oiki aduga Cultural Troop Yauna Apunba Mass Pass Contingent Nifu Nitoigi Mass Pass ki Salute Atoiba Mitung Oikiba Nelithang Telen IAS DC Kaksing na Oiki Thorongi Atoiba Mitung Oikiba Nelithang Telen IAS DC Kaksing na Atoiba Mitungi Warol Piraduna Hai Indiana Ning Tambagi Damakta Non-Violence Struggle Kuina Taukibani aduga Santi Oiba Kongthangda Sangsinbana Waragasu Ekoi Nongmadi Soidana Mai Pakani Haiba Sini Makoigi Hona Zamanado Ekoi Nangasi Fangbani aduga Indiana Ning Tamlaba Matung Asidadi India da Ahong Bakaya Lakle aduga Chakotpagi Lamda Changsilakle aduga Hena Chakotpa Manglomda Sangsinanaba Ekoi Mayam Punna Hona Minasi Kaksing District Asigi Manungda Ladiba Kaksing Town Asina National Source Survection Award Awang Nongpok State Singi Oina Missing Lag Amagi Makada Leba Kwaidagi Luba Nanba Town Nama Oiba Ngamba Manipurgi Oina Kwaidagi Lu Nanba District Kangatpadasu District Asina Hanba Tarakba Amasong Manipurgi Kwaidagi Luba Nanba Town Bu Town Su Kaksing Town na Makok Werakliba Amasi Kaksing Municipal Council Kaksingi Miyam Amasong District Asigi Miyam na Honabagini Masigi Damakta District Administration ni Maikaidegi Tagatpa Fongdok Chari Haina Fongdoki Nelithang Telen ISDC Kaksing na Makataraduna Kaksing District Asi Anoba District Oibada District Level Officer Sing Tamna Thamba Haure Duga District Supply Office Handloom and Textile Amasong Central Government ki Ayaba Leibadagi
National Informatics Center NIC chaliba sahi asidagi set up tawba horagani masina Lairabadi office singdasu internet ki khudong chaba mapung fana piba ngangwadawribani hauji office mayam ama semlibanina office ahum amadi Kawsing Municipal Council ki office da thamle aduga haujima ki oina office sing asi piba ngamdraga su 2019 ki 26 January Republic Day fawbada di office ayamba Sengot pangamlagani thajai district administration na paikhalakpa thabak thoram singda district asigi miyamna angamba mateng pangbiyo haina su phongdoki ngasigi thoram adu da Kawsing district ki manungda leiriba office singda mathau ningthina pangthokpa aduga employee amadi police personnel singbo pungning thawatpagi sakangche sing piduna pungning thawatpa su utki amadi ngasi pangthokhiba mass pass Sangdam Nabaduda, Nupigi, Kanglupta, Iramdam Mahikol, Langmaidona, Hanba Duga Zenbi, Umartelna, Anisuba, Amasung, Padmaratna English School na Hum Subada, Manafanki, Aduga Nupagi, Kanglupta, Iramdam Mahikol, Langmaidona, Hanba Duga Eureka Academy, Langmaidona, Anisuba, Amasung, Grace Scottish Cultural and Educational Development Foundation Junior na Hum Suba Manafanki. Ngasigi thoramadu da SP Kawsing Victoria Riangkhom Kawsing Municipal Council gi councillor sing amadi tongan ba loisang singi district level officer sing amadi saknairaba mioi kya su sarwyaki District Administration Thawal nasu humra ni thoi suba Independence Day thoram mini secretariat Thawal da Deputy Commissioner Thawal Hawam Rositana Bharat ki machu ohungi firal pahenduna Pangthoki SDPO Yairipok Raningdum Pulwate MPS na Parade Commander Oiduna General Salute Piraba Matungda Apunba Contingent Kunithoina Maspa Satuna Athoiba Mitunghlenda Salute Piki Tungda District Sigi Tongan ba Department Kayada Mathau Tauriba Masagi Mathau Masak Khangba aduga Thoido Hendoklaba Mioi Samaga Marifubo Appreciation Certificate Piduna Ikai Khomnaba Utki Ngasigi Baraki Ningtam Numit Palan Thoramaduda NYK Thawalgi Volunteers Singi Cultural Show Kaya Madi 26 Assam Rifles ki band show singsu utki Thoramaduda Athoiba Mitunglen gi warol piraduna DC Thawal Hawam Rositana Hai Ngasi district asida honglakliba kaya amadi tungda oirakataba khudingmak praja miyam amadi staff singi matengna paikhatpa ngamba ngaktani aduga district asi atai district singdagi mangjil thaba ngamnabagi damakta tungdasu miyamna district administration bu mateng pangbiyo hairaduna district asigi mai pakna paikhat khraba amadi paikhalakadaba thabak thoram sing miyamda paudam ki ngasigi thoram adu da SP Thawal S Gautam 26 Assam Rifles ki commandant amadi district level officer sing yauna atai miyoi kyana sarwyaki Humudra ni thoirak suba Independence Day ki thorama se Bisnupur ge all mini secretariat ground da Bisnupur district ki DC Pawan Yadapna Bharat ki machu ohung gi firal singkhatuna pangthokre thoramadu da DC na educational institution aduga police VDF home guard NCC amade JNB Bisnupur ge band party yauna contingent tara tare na Yengsinbaga loinana duga mass pass ke salute singsu oiki duga thoramadu da mathau ningthina tauba tongan ba department singdagi khangatlaba mioi kunthraga nipal da ikai khumna utki ngasigi thoramge manung channa cultural program kaya utpaga loinana malaria gi matang da short sit amasu utki Humudra ni thoirak suba India gi ningtambagi numit ngasi Chandel da so Maha Government Higher Secondary School gi ground da Deputy Commissioner Chandel Krishna Kumar na Jati gi firal singkhatuna pangthokre duga thoramadu da Marisoba MR Laikun Chandel gi assistant commandant and Nobinna Luchingba parade contingent singna mass pass takhi aduga ngasi gi thoramadu da SP Chandel angam kamai aduga Romanus CO Marisoba MR Chandel S Somorjit additional SP Chandel Said Amul Samuel aduga CEO ADC Chandel Julik Anal aduga ADC ADM Chandel Jinglen Khomba Mite aduga amadi Bilas Jip Singh loinana miyam nasu saryaki Lalhobana kauriba general strike manungda ngase lebaga segi mafam kaya da pangthokna bagumna Jiribam district aso district administration Jiribam na sinduna Jiribam Higher Secondary School JHSSS ki playground da Humudra ni thoi suba Independence Day program mapung fana pangthokre ngasi pangthokliba thoramasida Robert Khetrimayum IAS Deputy Commissioner Jiribam na Thoromapu oiduna saryaki National Flag Firal Singkhatuna National Anthem galoina na Rashtriya Salute Katuna
humura nithoi suba Independence Day thoram haudoki 72 suba ningtamba fangba numira sega mari leinana Juribam district asida leiriba civil police aduga Marifuga taret suba battalion CRPF amadi BDF ki contingent singna saruk yaduna mass pass competition amaso pangthoki mass pass competition atuda 87 battalion CRPF civil police amadi BDF ki contingent na first second amadi third position taki masigi thoramasida Robert Ketrimayum IAS DC Juribam na asumna haiki ngasigi numerasi India gi oina yamna nungaiba numit amani aduga ngasigi numerasida aikoi mayamna Independence Day celebration haina chahi khudingi leptana pangthoktuna lakli asiguma numerasida Manipur Data Natana India gi mafam punamaktasu pangthoknariba sida Juribam district ki satro satri singna yaudaba haibasi yamna laibak thibane Manipur khakta natana India gi oiba sigumba thoramasi miyamgi amati satro satri singi thabakta khallaga pangthokjari bani aduga satra satri haibadi tungi yumbirelni amadi education gi hawrokfam amani masida India gi oiba chauba thoramasida makoigi charoba mafam asisu Tawaidaba asidagi hena ikainingai leite aduga aikoi mayamgi thabakta leijabani aduga miyamgi seba taunanabagi damakta hingjari bani haina disina miyamgi pungningsu chingchenki education science technology amadi Haksel gi lamda Bharat yamna khumang chawsilaklaba lebak amani aduga Manipur state asisu culture da education da lebak asida yamna chawna contribution piriba state amani aduga Manipur state ki Juribam ase haujik district ama oibadagi DC amadi SP gi office phawba hangduna district amagi thabak sing yangna paikhalakli aduga Juribam ase yamna pikpa district ama oirabasu Manipur state asidadi yamna maruoiba district amani haiki More dasu humura nithoi suba Independence Day gi thoram additional deputy commissioner More gi campus ta pangthokre ngasi thoramadu additional deputy commissioner More and Bangkimna chief guest oiduna India gi machu ohung gi firal chingkhatuna thoramadu haudoki More police ki SDPO Sandeep Gopal Das CDO More gi DSP TH Thomas OC Lekholau SDC Romeo amadi atai officers sing kayasu yauki thoramadu da Manipur police Marisuba Manipur Rifles amadi Moregi tongan ba school gi satra satra singna contingent singi mass pass pangthoki masigi thoramadu da More da leiriba tongan ba government ki officers sing tongan ba Moregi community singi luching ba sing village chief sing amadi atai mioi kyana saruk yaduna pangthoki thoramasi loisilakpada certificate amadi atai potlam kyasu ADC ki maikaidagi khudol tangki Amaromda Thoramasiga mari leinana India madi Myanmar lepak ani gi border sing sil tauki aduga Imphal More lambida mausagumna gari ningthina chena khide humudra nithoi suba Independence Day gi thoram ase More da leiba 11 Assam Rifles na su sinduna Assam Rifles ki IB da isai nongmai gi thoram yauna pangthokre aduga ngasi gi thoram aduda 11 Assam Rifles More gi CORS Rawat amadi atai makok chongba officers sing amadi Myanmar Army gi Major Awangmyo Mint aduga CO89 Battalion officiating commanded Lieutenant Ted Min Noang aduga Chinjwang MAS using su yauki thoromaduda More da leiriba tongan ba community ki luchingba singsu saruk yaki ngasi baraki humura nithoi suba ningtam numiki palan Technopal district headquarters asu district administrative Technopal na sinduna pangthokre thoromaduda deputy commissioner A Tombi Kantana Chief guest oiduna Bharat ki machu ohungi firal singkhatuna thoromaduda additional superintendent of police K Robinson Colonel Nectar 12 Assam Rifles tongan ba government ki officials sing amadi district asigi praja kaya yauna pangthoki thoromaduda Technopal district police 12 Assam Rifles ki band amasong school gi satra satri asa workers amadi angalwadi workers singi contingent singna maswa satuna humudra nithoi suba Bharat ki ningtam numitpu ikai khumnaba utki District Administration Senapati na susinduna humura nithoi suba Independence Day gi thoram Senapati gi mini stadium ground da Senapati district ki DC Somorji Salam IAS na athoiba meeting oiduna hodokre thoromadu da DC na India gi machu ohung gi firal singkhat ki aduga thoramasi gi parade commander na additional DSP Seme Ramror na oike aduga nakalamarom da District Administration Chuchanpur na susinduna Peace Ground Tuibongda Humura nithoi suba Independence Day gi thoram pangthokre thoramadu da Agri Veterinary and Animal Husbandry Minister V Hankalian IAS na athoiba meeting oiduna national flag chingkatuna ikai khumnaba utki asigi thoram gi manung channa
DIO Chuchanpur gi biannual publication Chuchanpur Reporter ngasi phongki Huran ba khutpu gi mioy ama Kakching Police na fagat pangamle haina Kakching District Police ki additional SP Tingnam Disorjit na phongdorakli ngasi Kakching Police Station da pangthokhiba pawmisinga unaba amada additional SP Disorjit na makhatara duna hai Kakching Kaithel gi sana khuji yonba dukal ani tha sigi tang nipal amasung mapal gi lonaba hingda masak khangdaba mioy kharana phakai duna lupa gi khuji aduga likna chingba potlam kaya huran ki aduga thodok sing aduga mari leinana Kakching Police ta wakalak padagi case ani lokhatki aduga SP Kakching Victoria Yengkhong gi mijeng makhada ASI Jiten amasung SI Sankardas anina investigative officer sing oina tijin humjin ba horaki aduga police officer ani asana hai singna chatharak liba tijin humjin bada mari makhong khangba horakpadagi additional SP Disorjit na masamak yauna ngarang sengmaijing thongdagi huran bagi thodok aduda chenaba mioy amani haiba moirangthem Suraj Kumar chahi kunmanga apokba leikhidraba moirangthem sana jawba koba Kakching moirangthem leikai da leiba ama fagat pangam khre hairi mahakpu wahang pahong tawbada makoina huran khiba lupagi khuji aduga lik amadi khudomna chingba polam sing ado Kakching Kaithel gi Sengmai Turel gi Irol nungda lotona thamme haiba khanglakpadagi ngasi additional SP masamak ayo ani yauna ngasi lupa lag mari rongi lupa gi lekhuji amadi atei polam sing adu phagat pangam khibane makha tanasu polam sing adu athuba matamda phagat pada moirangthem Suraj Kumar phagat pa sina mateng panglagani haiki ikhogi yamlaba ikhogi mangda lebiriba lupa gi ornaments jewelry shop sidagi fakhiba Paga, Frank, jewelry sings, recovered to one of the Masi, independence, when I could Maputa so, plus a quiggy district police key when I show Yamna Achoba, my papa, the Natana Yamna Naiba, woman in a Pandit Dindayal Upadhyay gi Mapok Kumon Numit Mathangtha September gi kunmangada Lebak Sin Batungna official oina launch tagodoriba Ayushman Bharat National Health Protection Mission ase khangan bagi achamba thauram ama ngasi Chief Minister gi Secretariat Chief Minister N Biren na thoiba mitong oiduna hodokre scheme asi state asigi hospital Mari Rims Hospital Jenims Hospital Sky Hospital amasung Jiban Hospital Kakching dasu paikhanana bagi damakta agreement of implement asidagi thauramadu state government na sahi tauna kre aduga thauramadu wangaladuna Chief Minister N Biren na haikibada scheme asi pothorakpa sina state government ki Chief Minister gi haksel gi tingbang gi khrasing hanthalagani hairaduna scheme khudimak ningthi jana paikhatrabadi scheme sing gi pandamadu phangbangamloi aduna mari leinaba authority singna transparent leina niyam chumna ngamjabi thakta honaduna scheme adu paikhanaba haiki Ayushman Bharat scheme asina lepaga sigi beneficiary crore yankhaida khudong saba phangana bagi pandam thamle aduga scheme ase central government na chada maudra aduga state government na chada tara north state singi oina share taunagani haina su Chief Minister na makata na phongdoki Masigi Thoramadu da Health and Family Welfare Minister L. Jayanta Kumar, MLA L. Radhakishore, aduga Dr. Sapam Ranjan T.H. Satyabrata, H. Dingu, aduga Radhishyam Yumnam, aduga Paonam Brojen, S. Bira, Y. Surchandra Nachingbas, Kayasu, Saruyaki. Loinana Chief Secretary Dr. Suresh Babu, Principal Secretary Health, aduga B. Bulumang, aduga Secretary Social Welfare, Srimati Jacinta Lazarus, Amasong, Director Singh Amadi, Rims Jenims ki Medical Superintendent Singh aduga Sky Hospital ki Managing Director amasung Jiban Hospital Kakching ki Managing Director su saruyaki Manipur ki integrity kainaba honabada BJP Manipur su yaurabra haiba chingnaba leire praja miyam section minasi haina hana deputy CM oiramba nungba kendra ki MLA gaikhangamna phongdokre wafam singarang wangkem assembly constituency ki manung chana leiba yaripok khoirom mathak leikai gi MLA local area development fund 2016-17 gi makhada lupalak nifu changna saba loiraba leikai gi multipurpose community hall ama sangaba gi thoramda MLA na phongdokhibane gaikhangamna makhata na hojik paliba lenga ase
sasan heitaba issue amata ningthina solve tawba ngamdaba aduga lengak amani aduga lebaga sigi khwaidagi luba issue ama oiriba framework agreement ki matangda palladuna mahangna hai haukiba matamda NSN IM gi luchingba muibana manipur da changlaknaba center na khangalakpa lekhrabasu matamadugi congress lengakna muibabu changan khide aduga adubu ngasidi state na amadi center da BJP sasan leijarabasu miyangi apamba chamamnaba asi kohanba ngamdri aduga political party gi khenaba thamdana lepaki damakta khongthang lakhotminase haiba phawbada tabide haina sarkar asibu ninda tawki Socialist Students Union of Manipur SSUM gi English ngani taraga Nepal dagina English ngani kun gi tam gi oina hauji president gi fampuriba nongthombam sanahalbo mahaki imung manungna lanai gi oiba khudongsa daba kharadagi SSUM dagi potha hanbina naba chaliba tha August ki tang tarada harapadagi matung inna lubasigi khudaki oiba mifamama pangtholaba matungda lup asidagi potha khibada ayaba pire haina SSUM gi general secretary gi cherol mana fondorakli aduga cherol sina makha taribadi NG sanhal ase haujikti lup asiga hiram amatada mari leinararoi loinana mahaki khudyeksu khudaktagi chanararoi maramasina anoba president ama khandriba fawbada hauji vice president gi pampuriba soraisam yaimabu president in charge pam yenaba leitana khalle haina fongdorakli aduga ngasidagi lubasigi president gi charge khudingmak yaimana puragani amasong mahaki khudek chanaragani hairi aroibada moroi pau umana pizari anoba india magi manglanda mahak ngaingamdaba fawi haina prime minister Narendra Modi na Independence Day gi thoram palanda phongdokre Manipur da su pak sanna humdraga ni thoi suba Independence Day thoram pangthoknakre loinana huran ba khutpu gi mioy ama kakching police na ngasi phagat kre ngasi da maktari mais Paodam loisinjari miyam bu mohana